Gazzette notification Thokaga Census Yeithokpagi intention Karino Houriba Erang asi Matam Khara na thaiduna thamnaba lalong la haina MPCC ki General Secretary Saram Neken Singna wahang hanglakli ngasi Congress Bhawan da pangthokiba paumi singa unaba amada mahak na makhata na hai tasengna pangthokadoriba mikok thibagi thabak asida mitop sing khandok haudra ngapigani khandokadoribra natraga atenba matam asida immigration sing khandok anaba Kari mechanism lairibage haibagi yamna transparent oina miyamna khangna lenga ka thabak tawbiyu ngai haki Erang na thainaba matam lenanaba census Yeithokpa oirabadi laibak thibani Congress party gi oinadi manipur da lona yadaba mitop sing khandoktuba fawba census choba yaroi haina asina achetpa fidep oigani haina wafam thamki Amaromda handaki parliament session da MP Bimolna yamna tienma matamda thangat khiba motion bu kanaguma miyoi amana TV discussion da puthoktuna criticize chawkhiba adu laibak thiba amani MP Bimolna thagat khiba motion adu wafam khudimak subchinjana hiram ayamba loinamak yawi atenba matamda mahakna pukhatpa motion adu yamna thagat ningai oi maram aduna kanagumba amana hiram amada mamutana khangdragadi TV discussion da panelist oina yaudabana afabu oigani haiba wafamsu Saram Nekenna makhata na thamlakli Census huzik handaki April gi tarik amadagi hogani haidana hana Home Department gi thorang ma leirambani adubu manipur ga tongan ba CSO sing adagi political party sing miyamna yaningdabagi kholaw ma lawrpadagi oigadra hujikse census ki thabak thorom sing asi matam khara Yeithokpagi Gazzette notification ama tholakpa koina uba phangi Gazzette notification ama nauna tholai sigi matungina August ki tarik 13 tagina 38 fawbasida self enumeration tawba aduga masigi matungda September gi tarik amadagina 30 fawbasida home listing tawba haidi yungkok thibagi thabak tawrgani haidna state ki home department ki koigi Gazzette notification tholakre hujik hangjaning ba wafam si akoigi state to yam luri si kaino da illegal immigrant mayam se mapandagi sangakpa aina yadaba mitopsi angakpa phangna manipur da leire masi India government su acknowledge tawkre aduga India ki home minister na su ngahak lektana tongan ba platform sing da wangang matamda mana illegal immigrant gi issue si manipur khaktagi natna India pumagi so issue leire masi identify tawba adagi deport tawba si athubada tawgadabani khokadabani haibagi India government acknowledge taw leire adagi state ki government na matam khargi mamangda sahi khargi mamangda sem gi ba committee aduna yenga kanda manipur da su tongan ba recognize tawdaba village mayam ama leiramba adagi mapandagi sangakpa population mayam ama leirambagi data so khoi media da mayam ama phongna khrabani aduna hujik leiba situation ji sikhakta natana manipur da hujik sathok chasin yadabagi problem ama lei community amaga punba yadaba adagi district amaga lanjan naba yadaba say for example Churachandpur ga Valley area singa adagi Tenopal da adagi More ga Kangpokpi ga santhok jangchin yadaba assess to yadaba gi achoba problem ama su lei honorable MP na haibasi ten na phangraba matamdu da house da session toringi da magi yam ten ba speech da mana represent orkanda mayang langbam risikanta ko nupa amakak makut lonaraganda mabu hatpi ga nu haidana makut lonaraga media da su mayam ubi ki ba da mana makut lonaraga thawai kan biu haibada ma dum hat ki bane folded hands to never koigi akoisam bimolna folded hands to represent or is Karino hargadi manipur da ngasi ba 2023 dagi thoiba issue mayam se human rights violation gi jeri bam da gruesome murder yamna ki ba khangna hat ki ba adagi mioi kaya ma mang ki ba hat ki ba tup ki ba mayam se sidagi hedoktana hujik mioi mayam ama homeless oidana displaced person mayam ama relief camp da leiriba adagi sigi sinatana hujik siangko highway satpa yadriba district masel lansan na ba yadriba adagi chingdagi laka da airport access phangdriba sigumba mayam se human rights violations mayam ama tawki mayam se loina makse encompass torkanda folded hands of disikanta aduna represent torkanda yam phasaba इंग्रेजी द पीबा अदुगुंबा स्पीच ने सिगुंबा स्पीच से यामना मुन्ना ताबीरगा यामना फजना मीनिंग दु खंगबीरकांदा
react to boy madi phagadabani ai mingone panjare akhoigi ikai khumjeribe advocate P Tomsana kana gumba TV channel am khatma na yam kanna madu react tor kana mana manipur gi issue sing mayam amana thairaga thamki aduga risikal ta gi potang issue dang puthoki haidana mana haigibedo adu yam laibak thibane maramdi ten grama matam da phangiba ngangiba matek tu dana manipur gi whole leiriba situation je madu loina mak cover torbani munna muka hena tabira kanda madugi meaning do munna naina bira kanda khangbi gani na yet man haijake vessel state and am palli ba manipur da leiriba thoiba 2023 gi me gi tholiba thodo wa thok mayam ji yenguraga di ai khoi se india gi vessel state amaka samana re aduna masibadi tahongum si haibase ngasai gi folded hands to represent orga hairi haidna bimolna english ta haibane haibadi samna haibada ai khoi je migi colony amadongna leirakadore ba manipur se india government na sida hujik manipur da sanari ba game se lila se community ama khana hale lamam ga sathok chasin yadana ba de lei natraga leiti haiba amu sei na kan da buffer zone sensitive zone na alai tawri ba ade hujik sing da ka maitai ga hujik cookie ga tawro mo poto hujik somna kan da tangkhul ga cookie ga mu amuk sagale